Churachandpur की ओपन जिम Thugaibada Chennaba Meeoising Matik Chaba Cheirak Pigani CM Ngarang numidang Churachandpur New Lamkada leba PT Sports Complex manakta nauna saba open gym Thugaibada madde sadbhamna mandab ke community hall da Pangthokhidre Churachandpur kendra ge MLA LM Khokte ge first anniversary celebration Pangthokhpamda mang takan khiba thokdok adu da Chennaba Meeoising Faduna ain yoiba Matik Chaba Cheirak Pigani haina Chief Minister Nongthongbam Biren Singhana haikhrei ngasi Imphal East ke hapta kangjebung da pangthokiba Manipur Organic Mission Agency Department of Horticulture and Soil Conservation at Sinduna Agri Horti Expo for Organic and Indigenous Product of Manipur and Buyer Seller Meet ke Thouram da saruk yakiba Chief Minister N Birenda Paumising na hangkiba wangsingi paukhum piraduna CM na haikibada mafam khudingmakta fattaba Meeoising lay ngarang Churachandpur da sathak iba thawong adu fattaba Meeoising gi thawong ne MLA amana mahang na MLA oirakpa chahi mapung pharakpage Thouram saruk yabi na bahairakpaga loinana nauna saba open gym sanganaba bartan tawrakhiba ne adubu MLA aduna khudong chadaba khara leire haina khangalakpa leire masi karisu natte atopa matam amada tawraga loire atopa wang amagi paukhum piraduna CM na haikibada Indigenous tribal haiba leite laiminariba mitei naga ko ki aikhoi khudingmak indigenous ngakta nei laingang na paikhatpa development work sing da yedapan pirakpa sing chapchana thengnaga nei hairiba sing adu kaidonungda ngakpiroi masi BJP laingaki lengdraba thajabani haikhe Thouram adugi athoiba mithungoina saruk yakhiba Chief Minister na haikibada haujik Manipur gi mafam kayada organic farming tobagi chang wangkhalaklei loinana lamda masigi mafam hectar 38.10 Mapan sino da organic farming tawre masi mamangda leremba changdagi hengatlabane Manipur gi mafam khudimakta organic farming tawnaba laingak na pandab thamle masi thabak to onthokpada yamdrabad sahi mangaromde changlaba yai Manipur da thariba organic ki pothok sing kaya amade global market ta yonba hore haukiba sahi taruk asida organic ki pothok lupa crore sanirom yonba ngamkhe CM Laktabadagi Churachandpur gi Thouram Pangthokhidre Churachandpur da mobile internet Athingba Thamkhre Churachandpur New Lamkada leba PT Sports Complex ta nauna saba loiraba open gym Chief Minister na sangagadabadu sakhangdaba mioi kharana ngarang numidang mai tharamba madeng Churachandpur Assembly Constituency gi MLA LM Khokte gi chahi ama mapung pharakpagi Thouram sarbabna mandap ta pangthokhidabadu ngasi Chief Minister N Biren Laktabadagi Pangthokhidre miyam ningba kairaga hanakhre ngasi pung amarom tabadagi hauna district asigi miyamna Chief Minister lakpa ngaina kheng adubu Chief Minister ngarangi thokdok aduna maram oiraga lakhidre nungthil pungani taba phauba function pangthokpam sadbapna mandapta mafam adugi miyamna Chief Minister lakpa ngaiduna leina kheng adubu laktabadagi ningba kairaga hanakhi haide amarom da ngarang Churachandpur district ta open gym mai thabaga loinana sadbapna mandapta thaba chawkre table na chingba thugairamba made Indigenous tribal leader forum ko balup amana State government na makhoi gi awara pa ubidre thausabidre haiba davi tawduna ngasi ayok pung 9 dagi nungthil pung 4 fauba district asida ban kaukhiba mobile internet ki khuthang da social media da khudong thiningai oiba I pau leptana sandorokli basi yanglaga district asida mahausa gi phibam laktriba fauba mobile internet data khudakta gi Athingba thamle haina district asigi additional DC na order ma thokre hai re atopa chefong amadana Churachandpur da khudakta gi mobile internet shutdown tawkhre CRPC gi makada curfew thamkhre mioi taret fare ngasi gi Chief Minister Nongthongbam Biren gi Churachandpur khongchat mangoinana ngarang dagi Churachandpur da oiragli bahingsa gi thawong sing aduna maram oiraga Churachandpur district ta khudak gi mobile internet sing shutdown tawkhre CRPC gi makada curfew thamkhre mioi taret fare Churachandpur gi PT Sports Complex ta nauna saba open gym Thugaiba ma dipot sai mangan takan bada Chennaba Meeoising faduna Matik Chaba Cheirak Pigani haina Chief Minister N Biren haikhrei mobile internet thingbadugi matangda Manipur laingaki Commissioner Home H Gyan Prakash na thokiba order amagi matungin ngasi gi Chief Minister ge Churachandpur khongchat ka mari leinaba Indigenous Tribal Leaders Forum na ngasi ayok pung 9 dagi nungthil pung 4 fauba total shutdown lauthokiba sida social media gi khuthangda miyamda unlawful activities sing satharakpa yaba maramna mobile internet shutdown tawbani haire mobile internet thingbagi thabak ase khudakta gi chanagani amade hauji Churachandpur district ta oiragliba phibam asina maram oiraga Churachandpur amasung Fairjol da numit mangani mobile internet sing shutdown tawgani haire